WANGJING Gram Panchayat Area Club Organization, WANGJING APUNBA MEIRA PAIBI, IRCS THOUBAL District Branch AMASUNG CADA MANIPURGA PUNNA KHUTSAMNARAGA ngasi THOUBAL District WANGJING HODAMBA da LEIBA Pioneer Club ki SANGLEN da drug LANNA SIJINABA THINGNABA MATANG da NONGMEI OIBA Miyam Punna Wakhal Tamin-Nabgi Thouram Loinana Lemna Katpagi camp ama Pangthok Khre Thouram aduda Indian Red Cross Society THOUBAL District Branch ki President OIBA THOUBAL District Deputy Commissioner Srimati Yumnam Ravita IAS na Chief Guest WANGJING Gram Panchayat ki Administrative Committee ki Chairperson Tekcham Sumilana President IRCS THOUBAL District Branch ki Chairman KH Sadananda General Secretary Thongam Rohen amasung Lewa Club Lamdingi President Sorokaivam Ojitna Guest of Honors Sing Oina Saruyaki Drug LANNA SIJINABAGI AMANGBA Sing amasung masina khunai da piba chaithengi matangda akhang ahai sing oina IRCS Manipur State Branch ki Chairman Narendra Ningomba amasung Kada Manipurgi President Hizam Priyo Kumar Maitei na marik chumba wafam kaya thamki Mahairoi kaya su saruyaki bangasigi drug awareness program kam Mega Blood Donation Camp adugi matangda Pioneer Club WANGJING ki President OIBA WANGGPACO gi Convener Naurem Ivoyai Mamaitei na hai Hauzik Manipur gi OIBA tangdu laita draba matamasida drug awareness campaign asi tangai fadana tawdaba yadaba amani maramdi Manipur gi lan asida narco terrorist sing nalandarak padagi Miyoi kharagi Leiba ki damak thawai kat khre adubu drug nalandarak tuna hat iba city aduki matik masing yam khre Matam kharagi matungda maitei ekhoi mutkiba yabagi akiba leire maramasina drug tagi tungi yumbirel oigadoriba icha inau singbu matau karamna kangadagi habigi wakhalonda thauramasi pangthokpani haki panba yabadi ngasigi lemna I katpagi thauramatuda punna nupa nupi nifu henbana I katki hari Nasi Manipur di yamna luruba yamna tinggu leita daba sigi marak sida drug awareness ki campaign si tangai fadana tawdaba yadaba tarigino harigadi aikoi narco terrorist na landar kodi miyoi khar khuju kharagi wani aduga drug sina landar ko matamdadi aduga matik masing tingabna sai khara lerga nei rodoba se rodoba sumaina tawdana aikoi masidagi tumi yumbre loidri bai sai nak sing se matau kharma nathok sige habigi wakhalonda ngasi WANGJING Gram Panchayat ke manung delai club taret punjalaga apex body ma WANGGPACO haidna semiba hariba sida aikoi club organization amasung Indian Red Cross Society amadi CADA smaina aikoi khutsamnaraga drug donation ke amasu aduga drug awareness ke tenamasu koi ngasi se punna sai ayuktagi haidare ngasi khoji babuje ngasi Februari kita mana Februari kita mana sagol se numis de jam WANGJING mada bamani Pioneer Club ki complex manuda arba tengi birol ki khalaga alnai labdam sigi halaman mera pai saru ya biduna akko tibani haidara sai miya mukhamda media ki thoda problem se